ꯂꯥꯛ ꯃꯉꯥ ꯄꯤꯌꯨ ꯍꯥꯏꯕꯗ ꯂꯤꯁꯤꯡ ꯌꯥꯡꯈꯩ ꯂꯩꯖꯗ꯭ꯔꯕ ꯃꯃꯥꯗꯨꯅ ꯃꯄꯥꯗꯨꯅ ꯄꯨꯔꯒ ꯆꯠꯄꯗ ꯃꯆꯥꯗꯣ ꯍꯥꯠꯄ ꯉꯝꯕ ꯑꯔꯥꯝꯕꯥꯏ ꯇꯦꯡꯀꯣꯠ ꯅꯈꯣꯏ ꯑꯦ ꯀꯥꯏꯟ ꯑꯣꯐ ꯇꯦꯔꯣꯔꯤꯁꯅꯤ ꯅꯈꯣꯏ ꯕꯤꯛ ꯇꯦꯔꯣꯔꯤꯁꯅꯤ ꯃꯅꯤꯄꯨꯔꯗ ꯅꯈꯣꯏꯗꯤ ꯍꯦꯟꯅ ꯆꯥꯎꯕ ꯇꯦꯔꯣꯔꯤꯁ ꯂꯩꯇꯦ ꯃꯈꯣꯏꯒꯤ ꯃꯊꯛꯇ ꯑꯦꯟ ꯑꯥꯏ ꯑꯦꯅ ꯃꯣꯏ ꯏꯟꯚꯦꯁꯇꯤꯒꯦꯠ ꯇꯧꯒꯗꯕꯅꯤ ꯃꯈꯣꯏ ꯐꯍꯟꯒꯗꯕꯅꯤ ꯅꯣꯡꯃ ꯄꯣꯛꯄ ꯃꯆꯥꯅꯤ ꯅꯣꯡꯃ ꯁꯤꯒꯗꯕꯅꯤ ꯀꯤꯗꯦ ꯁꯤꯕꯒꯤ ꯑꯣꯏꯅ ꯅꯈꯣꯏ ꯈꯪꯒꯗꯕ ꯑꯃꯅ ꯃꯩꯇꯩ ꯑꯣꯏꯔꯣ ꯅꯈꯣꯏ ꯐꯨꯕꯗ ꯀꯌꯥ ꯁꯤꯈ꯭ꯔꯦ ꯃꯀꯣꯛ ꯊꯨꯒꯥꯏꯕ ꯈꯔ ꯑꯃ ꯇꯧꯕ ꯈꯔ ꯄꯥꯔꯇꯤꯒꯤ ꯏꯆꯤꯟ ꯏꯅꯥꯎꯗꯁꯨ ꯅꯣꯏ ꯈꯨꯠ ꯊꯥꯕ ꯅꯠꯇ꯭ꯔꯣ ꯚꯤꯗꯤꯑꯣ ꯂꯩ ꯑꯗꯨꯁꯨ ꯃꯌꯥꯝ ꯄꯨꯟꯁꯟꯕꯤꯌꯨ ꯎꯂꯃꯥꯏ ꯀꯤꯔꯥꯝꯁꯤꯡ ꯑꯍꯜ ꯂꯃꯟꯁꯤꯡ ꯂꯥꯁꯅꯤ ꯑꯩꯅ ꯍꯥꯏꯖꯔꯤꯁꯤꯡ ꯑꯁꯤ ꯄꯨꯟꯁꯟꯕꯤꯔꯣ ꯑꯩꯈꯣꯏ ꯄꯨꯟꯁꯜꯂꯒ ꯑꯩꯈꯣꯏ ꯀꯔꯤꯒꯨꯝꯕ ꯑꯃ ꯇꯧꯔꯒ ꯑꯔꯥꯝꯕꯥꯏ ꯇꯦꯡꯀꯣꯠ ꯄꯥꯡꯒꯟꯒꯤ ꯑꯦꯔꯤꯌꯥꯗ ꯆꯪꯕ ꯌꯥꯔꯣꯏ ꯑꯩꯈꯣꯏ ꯉꯥꯛꯅꯅꯕ ꯑꯩꯈꯣꯏꯁꯨ ꯚꯤꯂꯦꯖ ꯚꯣꯂꯨꯟꯇꯤꯌꯥꯔ ꯒꯣꯔꯃꯦꯟꯅ ꯑꯖꯥꯕ ꯄꯤꯒꯗꯕꯅꯤ ꯑꯩꯈꯣꯏꯁꯨ ꯏꯁꯥꯒꯤ ꯁꯦꯜꯐ ꯄ꯭ꯔꯣꯇꯦꯛꯀꯤꯗꯃꯛ ꯑꯩꯈꯣꯏꯁꯨ ꯚꯤꯂꯦꯖ ꯚꯣꯂꯨꯟꯇꯤꯌꯥꯔ ꯂꯤꯡꯈꯠꯀꯗꯕꯅꯤ ꯑꯩꯈꯣꯏꯁꯨ ꯚꯤꯂꯦꯖ ꯚꯣꯂꯨꯟꯇꯤꯌꯥꯔ ꯂꯤꯡꯈꯠꯀꯗꯕꯅꯤ ꯑꯩꯈꯣꯏꯒꯤ ꯁꯦꯜꯐ ꯄ꯭ꯔꯣꯇꯦꯛꯀꯤꯗꯃꯛ ꯑꯩꯈꯣꯏ ꯑꯀꯤ ꯑꯈꯪ ꯅꯪꯍꯟꯕ ꯁꯤꯚꯤꯂꯤꯌꯟꯁꯇ ꯈꯨꯠ ꯊꯥꯕ ꯅꯔꯤꯟꯗꯤ ꯂꯩꯇꯕ ꯖꯤꯔꯤꯗ ꯃꯤ ꯇꯔꯨꯛ ꯍꯥꯠꯄꯗꯣ ꯆꯛꯊꯨꯒꯤ ꯑꯔꯥꯝꯕꯥꯏ ꯖꯤꯔꯤꯗ ꯃꯤ ꯇꯔꯨꯛ ꯍꯥꯠꯄꯗꯣ ꯑꯗꯨꯒꯤ ꯔꯤꯚꯦꯟꯁ ꯑꯝꯇꯪꯗꯤ ꯂꯧ ꯆꯧꯗꯅ ꯆꯠꯂꯒ ꯅꯔꯤꯟ ꯂꯩꯔꯒ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁ ꯂꯩꯒꯦꯔꯥ ꯂꯩꯔꯣꯏꯒꯦꯔꯥ ꯅꯔꯤꯟ ꯂꯩꯔꯗꯤ ꯆꯛꯊꯨ ꯇꯝꯄꯥꯛꯇ ꯑꯐꯥꯎꯕ ꯁꯥꯕ ꯆꯛꯊꯨ ꯃꯤꯅꯥꯏ ꯃꯆꯥ ꯉꯁꯤꯐꯥꯎꯗ ꯄꯥꯔꯇꯤ ꯑꯃꯗ ꯑꯩꯅ ꯉꯥꯡꯉꯛꯄ꯭ꯔꯥ ꯂꯩꯔꯤꯕ ꯄꯥꯔꯇꯤ ꯏꯆꯤꯟ ꯏꯅꯥꯎ ꯑꯃꯗ ꯁꯄꯣꯔꯠ ꯇꯧꯔꯤꯁꯤ ꯀꯔꯤꯒꯤꯅꯣ ꯃꯈꯣꯏ ꯑꯆꯨꯝꯕ ꯇꯧꯕꯒꯤꯅꯤ ꯅꯈꯣꯏ ꯍꯦꯛꯇ ꯃꯅꯤꯄꯨꯔꯗ ꯂꯩꯔꯒ ꯑꯗꯨꯅꯤ ꯑꯁꯤꯅꯦꯅ ꯀꯣꯔꯧꯉꯥ ꯑꯗꯨ ꯀꯥꯏꯅ ꯂꯨꯆꯤꯡ ꯄꯨꯔꯦꯟ ꯀꯥꯏꯅ ꯍꯨꯏꯊꯨꯒꯤ ꯂꯨꯆꯤꯡ ꯄꯨꯔꯦꯟ ꯂꯣꯃ ꯂꯨꯆꯤꯡ ꯄꯨꯔꯦꯟꯒꯤ ꯃꯤꯡꯊꯣꯟꯒ ꯄꯤꯈꯤꯗꯅ ꯄꯤꯕ ꯌꯥꯔꯣꯏ ꯃꯉꯣꯟꯗ ꯂꯨꯆꯤꯡ ꯄꯨꯔꯦꯟ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯑꯃꯐꯥꯎꯅ ꯊꯨ ꯌꯥꯝꯅ ꯃꯅꯤꯄꯨꯔ ꯈꯛꯇ ꯐꯥꯎꯕ ꯁꯥꯕ ꯅꯔꯤ ꯂꯩꯔꯒ ꯁꯤꯗ ꯂꯥꯛꯑꯣ ꯂꯨꯆꯤꯡ ꯄꯨꯔꯦꯟ ꯅꯪ ꯗꯦꯜꯂꯤꯗ ꯋꯥ ꯉꯥꯡꯅꯁꯤ ꯂꯥꯛꯑꯣ ꯂꯤꯒꯦꯜ ꯑꯣꯏꯕ ꯊꯕꯛ ꯇꯧꯅꯁꯤ ꯂꯥꯛꯑꯣ ꯄꯥꯜꯂꯤꯕ ꯒꯣꯚꯔꯟꯃꯦꯟꯠ ꯁꯔꯀꯥꯔ ꯑꯩꯈꯣꯏꯒꯤ ꯑꯣꯅꯔꯦꯕꯜ ꯄꯥꯕꯨꯡ ꯕꯤꯔꯦꯟ ꯅꯁꯥꯒꯤ ꯀꯦꯟꯗ꯭ꯔ ꯃꯅꯨꯡꯗꯁꯨ ꯑꯣꯏꯔꯛꯄꯅꯤ ꯉꯁꯤ ꯊꯣꯛꯂꯛꯏꯁꯤ ꯅꯁꯥꯒꯤ ꯀꯦꯟꯗ꯭ꯔ ꯃꯅꯨꯡ ꯌꯧꯁꯜꯂꯛꯑꯕꯅꯤ ꯑꯔꯥꯝꯕꯥꯏ ꯇꯦꯡꯀꯣꯜ ꯑꯊꯨꯕꯗ ꯂꯣꯏꯁꯤꯟꯕꯤꯌꯨ ꯑꯔꯥꯝꯕꯥꯏ ꯇꯦꯡꯀꯣꯜ ꯑꯊꯨꯕꯗ ꯐꯥꯖꯤꯟꯕꯤꯌꯨ ꯃꯈꯣꯏ ꯊꯕꯛ ꯑꯃꯇ ꯂꯩꯕꯥꯛꯀꯤ ꯀꯥꯟꯅꯕ ꯇꯧꯗꯦ ꯃꯤꯃꯥꯡꯗ ꯃꯨꯛ ꯆꯥꯏꯕꯗꯨ ꯇꯧꯔꯅꯨ ꯄꯥꯕ꯭ꯂꯤꯛ ꯂꯂꯣꯟꯕꯒꯤ ꯊꯕꯛ ꯇꯣꯛꯑꯁꯤ ꯄꯥꯕꯨꯡ ꯁꯤꯔꯕꯅꯤꯅ ꯄꯩꯁꯥ ꯈꯔ ꯄꯤꯔꯒ ꯌꯥꯔꯅꯤꯅ ꯇꯧꯕꯗꯣ ꯇꯧꯔꯅꯨ ꯄꯥꯕꯨꯡ ꯃꯌꯥꯝ ꯉꯁꯤ ꯌꯥꯝꯅ ꯁꯦꯠ ꯑꯣꯏ ꯉꯔꯥꯡꯗꯒꯤ ꯑꯩ ꯑꯗꯨꯝ ꯀꯩꯗꯧꯕꯗꯤ ꯐꯪꯉꯕꯅꯤ ꯄꯥꯎꯁꯤ ꯇꯞ ꯆꯥꯕ ꯑꯩꯉꯣꯟꯗ ꯐꯪꯗꯕ ꯍꯦꯛ ꯌꯧꯔꯛꯄ ꯃꯌꯥꯝꯁꯤꯅ ꯑꯗꯨꯝ ꯇꯝꯕꯤꯔꯛꯏ ꯑꯃꯅꯁꯨ ꯑꯃꯅꯁꯨ ꯀꯣ ꯑꯗꯨꯕꯨ ꯑꯩꯉꯣꯟꯗ ꯃꯌꯥꯝꯁꯤꯅ ꯚꯣꯏꯁ ꯅꯨꯡꯁꯤꯗꯅ ꯄꯕ꯭ꯂꯤꯛ ꯃꯌꯥꯝꯁꯤꯅ ꯑꯩꯉꯣꯟꯗ ꯊꯥꯖꯕ ꯂꯩꯇꯅ ꯃꯌꯥꯝꯅ ꯑꯩꯉꯣꯟꯗ ꯊꯥꯖꯜꯂꯤꯕ ꯔꯦꯀꯣꯔꯠ ꯄꯨꯝꯅꯃꯛ ꯑꯩꯉꯣꯟꯗ ꯂꯩꯔꯦ ꯑꯩ ꯍꯧꯖꯤꯛꯇꯤ ꯌꯨ ꯑꯦꯟꯗꯁꯨ ꯅꯦꯁꯅꯦꯜꯗꯁꯨ ꯉꯁꯤꯗꯒꯤ ꯑꯩ ꯄ꯭ꯔꯣꯁꯦꯁ ꯍꯧꯔꯒꯅꯤ ꯃꯌꯥꯝꯅꯁꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯃꯌꯥꯝꯅ ꯑꯉꯝꯕ ꯃꯇꯦꯡꯁꯨ ꯑꯩꯉꯣꯟꯗ ꯊꯧꯅꯥ ꯋꯥꯈꯜ ꯂꯧꯁꯤꯡ ꯁꯖꯦꯁ ꯇꯧꯕꯤꯌꯨ ꯑꯗꯨꯅ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜ ꯍꯥꯏꯕꯁꯦ ꯃꯁꯤ ꯃꯨꯠꯊꯠꯍꯧꯗ꯭ꯔꯒꯗꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯋꯥꯔ ꯁꯤꯚꯤꯜ ꯋꯥꯔ ꯑꯣꯟꯊꯣꯔꯛꯑꯅꯤ ꯋꯥꯔꯁꯦ ꯃꯈꯜ ꯀꯌꯥꯒꯤ ꯋꯥꯔ ꯊꯣꯛꯂꯛꯄ ꯄꯥꯝꯕꯅꯣ ꯄꯥꯕꯨꯡ ꯕꯤꯔꯦꯟ ꯋꯥꯔꯁꯦ ꯃꯈꯜ ꯀꯌꯥꯒꯤ ꯋꯥꯔ ꯃꯅꯤꯄꯨꯔ ꯂꯩꯕꯥꯛꯁꯤ ꯁꯨꯟꯖꯨ ꯇꯥꯔꯅꯤ ꯑꯁꯦꯡꯕꯅꯤ ꯑꯩꯅ ꯍꯥꯏꯖꯔꯤꯁꯤ ꯌꯨꯠ ꯂꯤꯁꯤꯡ ꯀꯌꯥ ꯑꯩꯒꯤ ꯕꯦꯛꯇ ꯑꯩꯒꯤ ꯐꯣꯂꯣꯋꯔꯗ ꯂꯩꯔꯕꯅꯤ ꯍꯧꯖꯤꯛ ꯃꯁꯤꯒꯤ ꯃꯌꯥꯝꯁꯤꯡꯁꯦ ꯄꯦꯟꯗꯕꯒꯤꯅꯤ ꯄꯥꯕꯨꯡ ꯑꯩ ꯉꯁꯤ ꯐꯥꯊꯔ ꯊꯝꯕꯅꯤ ꯀꯝꯃꯨꯅꯦꯜ ꯑꯣꯏꯕ ꯇꯧꯒꯅꯨ ꯀꯃꯦꯟꯗꯁꯨ ꯃꯁꯤ ꯑꯃꯒ ꯀꯩꯗꯧꯅꯕ ꯇꯧꯅꯣ ꯑꯩ ꯑꯗꯨꯝ ꯍꯥꯏꯖꯕꯅꯤ ꯌꯨꯠꯁꯤꯡꯁꯦ ꯁꯤꯕ ꯀꯤꯔꯛꯑꯣꯏ ꯑꯩꯁꯨ ꯀꯤꯗꯦ ꯑꯗꯨꯃꯥꯏꯅ ꯂꯣꯏꯅ ꯀꯤꯗꯕ ꯊꯣꯛꯂꯛꯈꯤꯅꯤ ꯃꯨꯟꯅ ꯈꯟꯊꯕꯤꯔꯒ ꯑꯝꯇꯪ ꯄꯥꯕꯨꯡ ꯕꯤꯔꯦꯟꯅ ꯑꯊꯨꯕꯗ ꯑꯔꯥꯝꯕꯥꯏ ꯇꯦꯡꯀꯣꯜ ꯁꯁꯄꯦꯟꯁꯟ ꯇꯧꯔꯦꯅ ꯑꯔꯥꯝꯕꯥꯏ ꯇꯦꯡꯀꯣꯜ ꯀꯤꯛ ꯑꯥꯎꯠ ꯇꯧꯕꯤꯌꯣ ꯃꯥꯒꯤ ꯃꯐꯝ ꯑꯃꯈꯛ ꯁꯁꯄꯦꯟ ꯇꯧꯕꯅ ꯌꯥꯔꯣꯏ ꯅꯣꯏꯒꯤ ꯀꯣꯕꯤ ꯊꯤꯖꯕꯒꯤ ꯊꯕꯛ ꯇꯧꯔꯛꯀꯅꯣ ꯋꯥ ꯉꯥꯡꯕꯁꯨ ꯉꯥꯡꯉꯤꯕ ꯄ꯭ꯔꯦꯁ ꯃꯤꯠꯇꯨꯕꯨ ꯐꯖꯔꯦꯅꯦ ꯑꯆꯨꯝꯕ ꯁꯥꯗꯅ ꯑꯁꯣꯏꯕꯁꯦ ꯑꯗꯨꯝ ꯄꯨꯊꯣꯔꯛꯀꯅꯤ ꯃꯁꯥꯅ ꯏꯁꯣꯔꯅ ꯑꯆꯨꯝꯕꯅ ꯑꯗꯨꯝ ꯖꯣꯏ ꯑꯣꯏꯒꯅꯤ ꯑꯔꯥꯝꯕꯥꯏ ꯇꯦꯡꯀꯣꯜ ꯃꯅꯤꯄꯨꯔꯗ ꯂꯩꯕ ꯌꯥꯔꯣꯏ ꯍꯥꯏꯕꯒꯤ ꯄ꯭ꯔꯣꯇꯦꯁ ꯆꯠꯀꯗꯕꯅꯤ ꯑꯩꯈꯣꯏ ꯙꯔꯅꯥ ꯇꯧꯒꯗꯕꯅꯤ ꯁ꯭ꯇ꯭ꯔꯥꯏꯛ ꯇꯧꯒꯗꯕꯅꯤ ꯑꯦꯅꯤ ꯋꯥꯔꯜꯒꯤ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇꯁꯨ ꯑꯩꯈꯣꯏ ꯉꯥꯡꯒꯗꯕꯅꯤ ꯎꯁꯤꯠꯇꯕ ꯉꯔꯥꯡ ꯅꯍꯟꯊꯥ ꯃꯉꯥꯏꯔꯤ ꯅꯈꯣꯏ ꯇꯨꯃꯤꯟꯅ ꯑꯗꯨꯁꯨ ꯁꯦꯡꯗꯣꯔꯛꯇꯦ ꯉꯁꯤ ꯑꯃꯨꯛ ꯅꯣꯏ ꯉꯔꯥꯡ ꯑꯃꯨꯛ ꯇꯧꯔꯛꯄ ꯅꯈꯣꯏ ꯀꯌꯥꯝ ꯐꯥꯎꯕ ꯂꯤꯗꯔꯅꯣ ꯑꯦꯟ ꯑꯥꯏ ꯑꯦꯗ ꯑꯩꯈꯣꯏꯒꯤ ꯃꯨꯁꯂꯤꯝꯒꯤ ꯌꯥꯔꯤꯕ ꯃꯈꯣꯏ ꯑꯩ ꯍꯧꯖꯤꯛ ꯂꯤꯡ ꯑꯃ ꯊꯥꯔꯛꯀꯅꯤ ꯑꯦꯟ ꯑꯥꯏ ꯑꯦꯗ ꯂꯣꯏꯅꯃꯛ ꯑꯗꯨꯒꯤ ꯂꯤꯡꯗꯨꯗ ꯑꯔꯥꯝꯕꯥꯏ ꯇꯦꯡꯀꯣꯜꯁꯤ ꯇꯦꯔꯣꯔꯤꯁꯅꯤ ꯍꯥꯏꯕꯁꯤ ꯍꯥꯏꯒꯗꯕꯅꯤ ꯀꯨꯀꯤ ꯈꯛꯅ ꯍꯥꯏꯕ ꯌꯥꯔꯣꯏ ꯑꯩꯈꯣꯏꯁꯨ ꯍꯥꯏꯔꯅꯤ ꯍꯧꯖꯤꯛꯇꯤ ꯂꯩꯕꯥꯛꯀꯤ ꯏꯁꯨꯁꯤꯗ ꯃꯈꯣꯏ ꯑꯇꯣꯞꯄ ꯄꯥꯔꯇꯤ ꯍꯥꯏꯔꯣꯏ
arambai tengol se sidi koi lebak ta muthat tabaya de habe se masi legi dami club organization na koi CSO na koi ne na krang na kuto ha pa layu ko na krang manung na kuto ha pa layu apaw ba all manipur pan ba nong sa mayam na sa ki building sa na ba lebak ki na thut law ba thapum phut taw ta ba ai wari sabagi sadabagi mayam waro bigano adum tharo number noi thabdo saba ya sagani angonda sabagi wari matam leite inaw sing sil naw sing mayam waro bigano seran turan mathung moram sadaba yamna manipur manung do da khulai khara pasala phaw saba nari lairaga mapal thoga thabuk torone latpi gene no koi hero ne bi gene nakhoi na takdai khoina arambai nakhoi jine kapning isi sidai khoi da mayam ma intro taw matam da hangbada jantar mata da hangbada arambai si karam bano hangbada koki mayam sen blame torok podai khoina lebak kan bai ne na ngasi nakhoi hai ki nakhoi na ngasi one side ki lebak ki nin tholak pona khoina ngasi di nakhoi na ke torok poni nakhoi dai khoina nakhoi mateng pang ki ba angam ba voice lau ki ba ai khoi tu ni ne nakhoi na halai se ai imung manung lekai tung ki bayai na khoi ju muthalam dan de ai du to ro ai si ki bayai adu har ga su ai na khoi ki na thak ta su taw ba ya ba de ai adu gi level da i to ro man de ba aram bai na khoi di lem thara ro na khoi thu na cylinder taw na san na kulai tha do tumina layo central post pabung bi na sana ha ba na tra ba central post lai tri gai da aram bai ji sum ba kulai se pai ki bene na uji central post lising lai re aram bai te ngo sat taw taw arambai tengol latho yare hoje hoje central post lising lai kra thato khro yare hoje latho khro arambai tengol latho khro yare lai be aro mo arambai tengol natro jail daram san ko makoi to chien na casing loi ne era en loi na pai hen gadam ni makoi phan gadam ni third class mathong maram khang da bangarang han kakta eta lingkhalaga adugi da leader ne oi sing ju leader mathong maram khang daba national gi oina world gi university da kari oi khang daba nakhoi na phaba taw badai khoi support taw dabro aduna ekhoi village belon tayar ekhoi hangadabani ekhoi gi protection gi damak natraga central forcing ekhoi gi muslim tabai ria sing thamgadabni pabung biren masigi memorandum da yawbiyo engrang cho high grade silinaw sing da adugi memorandum ekhoi adugi che thadam da yawgadamni noi thoku taw re phu na gera hat na duna mayam da leiriba maitei silinaw sing nakhoi ju kitang khanbiyo seng nai khoi ga nakhoi ga si yam nungsi na lakpani pari dai khoi ga nakhoi ga yam nai khoi na so mateng pangaga ekhoi ji nakhoi gi manipur hai ba se nakhoi ji ni ngai ji nakhoi masen mon abdani siri ji jo leibak irang thoi ji nakhoi masen mon abdani pawar thaina ta gi jo nakhoi masen mun nab dagi khang khong sai na gi dana manipur da hanbang ham dana muslim ikoi na tro na khoi na masim manau ning thau mun nab da na tro ikoi ji na khoi na mateng bang halaga manipur da ikoi ji noi na chokot pa da ikoi na na tro pu bi da kim da haurak khom khang da ba tawi man khang da ba sa nga gi sat pa adu ga ifrup ba ye ifrup to ikoi di na tra ba pangal ikoi di ifrup na tra ba kuki kakta na te manipur da lai bata korongan mana hairi ne yam ba hairi korongan baira music respect no nangon da respect to bai selu to bai bathau ta dre yam na selu to rom ban tawra loi kre pa bai lak bai ai lai ri da lak pai are dum ai la lai sida zumagi any lakming ba ai du pha ba kan da ni makhoi hena loi dori ji adu ni ngai ri ji
मैम अदुमसु कौबीरनो अइना लेरिबा मफमसे मणिपुर लेरिबा मणिपुर मचा मिथि मचा इसिलिनाव मैम लेसिंग लोय खंगिबनी अरामबाई मिसु हाइफेट खंगिबनी लोयना एनी पार्टी की सिनावसु खंगिबनी अदो सिदागदी फागी तौरप यारो आई लेरिसु कनागुंबा अमगी इमुंगदनी अदो हयेंग अदुम आई यामना मदु बॉस तौरारोय अदुगी चिंगनाबिरोनो अदुगी ओइना आई हुजिक कइनोम हाइरमबनी मैम को वखलसि यम नुंगाइते टेसल याम नोय अदुना अखोगी पांगन मचा मैतै चिलिनाव सिंगदा अइना हाइजनिंगबसि ngasi pawda मैतै gi इखोइ लेबांसि थुगाइना बाहाइदबनि चिलिनाव सिंग अरामबा हाइबसि इखोइगी मुथलसि अदुगा लेरिबा बीजेपी गवर्नमेंट सिसु यामना याद्रे पबुंग बिरेन आई याम फना ड्रग की थिंगक पाबम तो याम सपोर्ट तौजबनी ngasi pawda pabung bo yamna full active oiba cm ne khajara leirambani dubo leibak sigi irangda public si business kum tawbadi pabung tawbirano oja tom tom sanana haibugum maitai sil naw sing khan thau ko munna na kok sing do hujik railway la abani asian road la abani nacha na su sing se leifam leiro maitai mut khrani pangan du lairi maitai na khoi mut khrani na khoi si na sa na chiksalo arang bai du de machin gi wani ngasi da government ni mathak da kari gum mangang musu nate moi da government ge jab da leibani sigriba mayam da makoi da kari moi intention leibana te leader sing duna tawning matani tawrisi adu da samjara bai silinaw mayam ma maitai gi silinaw phaba ba mayam ma rambai da asum bane na khalaga yaw sing du topiyo arambai si na kari gum bam manipur da solution pro oi lairi bai khoi ge party silinaw sing chi community ge thau tau dam ne amta sim kaw birano aduna arambai sina phuri bai khoi silinaw da zo ha liba